Akaswani Imphal Nayani Devi na pau pajari ahan badamaru oiba pau Manipur ngasi malemgi atay mafam singaloina na Good Friday pangthokli Rajapal Mukhyamantri amasung lujingba kayana numisida yaipa paujel piri Raja sida COVID-19 active case khajiktang hantaraktuna humphumari leiri Assam amasung nongtu Bengalda ani subataka ki Vidhan Sabha mikhalgi bhot hadanaba loikhibadagi aroiba tangkakta akanba mityeng thamlakle amasung Kerala Tamil Nadu amasung Puducherry da su bhot khomgi thabak khamthengna kalle Laibak asida COVID-19 ke laitat amuk hana sandorak liba sigi yang laga seksin bewat pagi thong sing topina ba hajari tangai phataba seksin thorang singak na chat pagaloina na chaihini phumanga gi mathakta leiba mioi kodimak suksoi choidana vaccine kapthok piyo yumdagi hekcha thopada face mask supiyo mi amaga gi marakta phutaruk lapna leibiyo mai mit amadi khut satoina hamdoktuna tarutanana thambiyo haujik mapung oiba pau Manipur ngasi malengbi atay mafam singaloina na Good Friday pangthokli Prabhu Jisu Christ pu pangtingduna hatkibabu ningsingduna Christian lining chatpa singna numida si pangthokpani ayuk angan badagi hongna church singda akhanaba laison saba pangthoknari numida sida Rajapal Dr. Nazma Heptullah Mukhyamantri Nungtombam Biren Singh amasung lujingba kayana miyamda mapung oina Christian singda yaipa paujel piri mahaki paujelda Rajapalna hai senglaba numid asina lakbada mipung kuding ang Prabhuji sugi achumbagi lambida tung induna punna chatminar si hairi Mukhyamantri na hai nung sinaba santi amasung ngakpiba haiba thong asi numit asina lakbada amuk hana purakpa oira sanu Works Mantri TSB Swajit na hai Good Friday na khoida Prabhu Jisu Christ ki kathokpa dubu ningsinghali numit asina raja asida santi amasung chawkhatpa oira sanu hai ki Consumer Affairs Mantri T.S. Saitabrata Singna Hai Prabhuji Sugi Thongna Achumba Chatpagi Thongna Aikhoida Nungsinana Amadi Aphaba Wakal Kanbagaloinana Nungaini Hingnabagi Lambidu Takpiri Lok Sabagi MP Dr. R.K. Ranjana Numit Aziga Marilainana Piba Paujelda Hai Good Friday na lakpada Prabhuji suna takpiramba paukta kaya adu aikhoina ngakna chatnaba hotnabagaloinana lamdam sida santi amasung nungai yaphaba purakpa oirasanu Manipur da haukiba pung kunmarida mioi chamapan phuni thoi COVID-19 ki test tawbada mioi amakak positive oiba thengnaki positive oiba mioi adu Imphal West jila dagini machi tharaga raja sida haujuk phawada test tawkiba apunba masing lak mangal ising humphudra taret chum number phuni thoi sure machi gi manungda mioi lising kumna panchamri ama COVID positive oikhi Imphal gi airport ngarang mioi tara manga test tawki Raja ki COVID-19 command control room na thopa cherol amana hai haukiba pungkun marida mioi taret naba patuna discharge tawki machi tharaga hojik phawada naba phaba apunba masing lising kunipan chamapan buhumdoi sure naba phabagi changna chada marphudani pan dasmik manga amani hojik active case humphumari leiri marak asida tha sigi kunthama thoida Indigo flight 6E 2251 gi ro tara taruk tagi kunni thoi phawa amadi Air India Flight A1889 gi ro taran ithoidagi tarani pan phawada tonglakpa passenger singna mari leinaba district surveillance officer natraga common COVID control room da pau phawraknaba hairi Manipur da ngarang numidang pung taruk phawada mioi lising marphu taruk chate chumna nipan COVID-19 ge ahanba dose gi tika kapki haujuk phawada mioi lising kunthra manga chanipan kuntare na ani suba dose gi tika kapkhre Board of Secondary Education Manipur na lawba lisingani kunmat hoigi high school living certificate examination metric parikha gi matam lauthokle parikha si me taruk tagi horga me kunipan phawa chatakani parikha si practical na June 3 dagi manga phawa pangthokani Manipur gi mafang pa yadanga se ayu angan badal len yauna akan banung sitki none jila dan nonglai nungsit asine maram oidano uwa mang tahan batana tana yung khara atek akai thoki hairi nungsit adun maram oidano jila adugi mafam khara da mai phangdre haujing maki oina mi simina thopagi paulaite tampaki mafam kaya da sunungsit yauna nung chukhi senapati jila da hokhiba nomin ini da akan banong chubadagi mafam kaya da chingning kaiduna lambi cha thokcha sinda akai ba thokle hairi
Nagaland ngarang nauna mi mga COVID-19 positive oirakhi masi tharaga raja adugi apunba positive case lising taran thoi chauhumni phumanga sure haksel bibhagna hai mioi mari di contact tracing tawbada thengnabani makhoi ahumna Dimapur dagi amana Kohima dagini atopa amaduna Dimapur gi armed force dagini raja asida hujik bhawada mi lising taramathoi chamapan marphunaba pakhre active case samatara taruk lairi Amaromda chai hini phumangagi mathakta leiba sing COVID-19 vaccine kapang arangdagi haure Rajya ki Chief Secretary J Alam amasung mahaki loinabi Nagaon Hospital Authority Kohima da ihana hana vaccine kapkiba sarkar gi official singi manungda yaukhi tabiriba pawasi Akashbani Imphal dagini Assam amsung nongchu Bengal da ahanba amadi ani suba tangkak ki Vidhan Sabha mikhal gi bhot thadanaba loikibaga loinana ahum suba amsung arobe tangkak da akanba miteng thamlakle ahum suba tangkak asida lawar Assam gi Vidhan Sabha Nipuda tha sigi tarukta bhot thadanagani BJP ki National President JP Nadana Dolgi State President Ranjit Kumar Das ki damak ngasi patachar kuchida bhot khongani Kendra ki Mantri Narendra Singh Tomar Mukhyamantri Sarbananda Sonowal amasung Nedagi Convener Himanta Biswa Sarma Sung asi BJP Mirep Singh damak rally ke ada wa ngangani Congress ki General Secretary Priyanka Gandhi Batrana ngasi Gwalpara Golakganj amasung Sarkhetri da bhot khongani Rajya ki Congress President Ripun Bora MP Gaurav Gogoi amasung Pradyut Brodroloi amadi AIUDF ki President Badruddin Azmal ngasi bhot khongani Nongchu Bengal da hujik chatariba Vidhan Sabha mikhal asida senior star kaya sarkar pairiba Trinamool Congress amasung Birodhi BJP ki tiketa mikhal gi maraiba yengli BJP ki makok thongba luchingba amasung Grihamantri Amit Shah ngasi nongchu Bengal da chatkani ngasi mahangna Kuch Bihar gi Sital Kuchi amasung Alipur Duar gi Kalchini da mikhal gi rally ani da wa ngangani Sri Shah ngasi nongthil South 24 Parganas gi Baruipur West amasung Hugli gi Arambag da road show ani pangthokani Amaromda Trinamool Congress ki luchingbi amasung Mukhyamantri Mamata Banerjee ngarang Nandigram Kendra gi bhot thadanaba loikraba matungda ngasi Kuch Bihar amasung Alipur Duar da chatkadauri mahangna Kuch Bihar gi Dinhata amasung Natabari amasung Alipur Duar gi Phalakata da mikhal gi rally ahumda wa ngangani Amaromda ngarang ani suba tangka ki Vidhan Sabha mikhal da nongchu Bengal ki seat kuntra da chada marphugi mathakta bhot thadanaki Assam ki seat kuntra ma pandana chada humphura tare dasmik ani ama hena bhot thadanaki chapchaba masingdinga chi khangani Election Commission na hai Rajya ani asida mikhal santi wane pangthokhi COVID-19 dagi asoyangam thoktanaba voter singna akiba laitana amasung ningtamna bhot thadaba ngamhanaba thaurang matik chana lokhatkhi April tarukta tangkak amakhakta da bhot thadanaga dauriba Kerala Tamil Nadu amasung Puducherry da su bhot khombagi thabak khamthengna kalle BJP ki makok thongba luchingba amasung Pradhan Mantri Narendra Modi asi Madurai da mikhal gi rally amada wa ngangani Sri Modi na NDA gi mirep singgi damak Tamil Nadu da bhot khombasi hadake asina anirak subani AIADMK ki makok thongba luchingba amasung Mukhyamantri Palaniswamy amadi Upamukhyamantri O Palir Selbham amadi NDA ge atai luchingba kaya su rally aduda saruk yagani Sri Modi Mandir Singhi Sahar Madurai da ngarang numidang waram thonglakhi amasung Minakshi Sundere Sor Mandir da lai khurongki DMK ki makok MK Stalin yauna Birodhi DMK ki luchingba kaya su numit kharani gi mamangda Madurai da bhot khongki maduda makhoina BJP AIADMK chungchinaba kangbubu dila aduda miyamna yamna khawrangna ngainariba AIMS project paikal iba ahanba tangkaki thabak phawa haude haina maral sikhi Loisilakota COVID-19 dagi ngak thongnaba face mask sopa phutaruk lamna na leba khujamadi mai mitaru tanana thamba haiba achamba thawong ohum singak na chapinaba amuk ana ningsingjari aroibada maruiba pau amo ana Manipur da ngasi malengbi atai mapam singaloina na group Friday pangthokli Rajyapal Mukhyamantri amasung luchingba kayana numisida yai paujel piri Rajya asida COVID-19 active case khajiktang hantaraktuna humphumari leiri Assam amasung Nongchu Bengal da ani suba tangkak ki Vidhan Sabha mikhal gi bhot thadanaba loikhibadagi arobe tangkak ta akanba mityeng thamlakle amasung Kerala Tamil Nadu amasung Puducherry da su bhot khombagi thabak khamthengna kalle paulojare